ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯄ꯭ꯔꯕꯤꯜ ꯊꯣꯉꯥꯝ ꯆꯦꯅꯦꯜꯁꯤꯗ ꯃꯃꯥꯡꯗ ꯍꯥꯞꯆꯈꯤꯕ ꯋꯥꯔꯤ ꯍꯤꯌꯥꯏꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯍꯥꯞꯆꯔꯝꯃꯒ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯆꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯂꯦꯞꯂꯨꯔꯕ ꯋꯥꯔꯤ ꯍꯤꯌꯥꯏꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯏꯕ ꯔꯥꯏꯇꯔꯅ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯊꯥꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯑꯊꯨꯕꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯈꯥꯗꯨ ꯆꯦꯅꯦꯜꯁꯤꯗ ꯇꯥꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯒꯤ ꯇꯤꯖꯔꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯅꯧꯕꯁꯤꯒꯤ ꯇꯤꯖꯔꯁꯤꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯣ, ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯄ ꯁꯣꯁꯤꯌꯦꯜ ꯏꯁꯨꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯇꯥꯏꯇꯜ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯜ ꯒꯔꯜ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯁꯦꯟꯁꯇ ꯄꯨꯕ ꯌꯥꯕ ꯁꯥꯏꯠ ꯑꯃꯗ ꯌꯦꯡꯉꯒꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯈꯔ ꯃꯈꯩꯗꯤ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯇ ꯁꯦꯔꯥꯟꯅꯅ ꯄꯨꯕ ꯇꯥꯔꯒꯁꯨ ꯌꯥꯎꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯆꯥꯛꯁꯤ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯇꯒꯗꯤ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯇꯤꯖꯔꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯕꯗ ꯍꯥꯞꯆꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤꯁꯨ ꯇꯥꯕꯤꯔꯣ꯫ ꯑꯩ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛꯇ ꯆꯦ ꯊꯦꯠꯄ ꯅꯠꯇꯤꯌꯦ꯫ ꯐꯔꯦꯅꯦ, ꯑꯣꯛꯇꯕꯤ ꯑꯣꯏꯔꯦꯅꯁꯨ ꯈꯜꯂꯣ꯫ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯗ ꯅꯪꯒꯤ ꯃꯥꯡꯖꯕ ꯇꯣꯡꯖꯕꯅ ꯀꯔꯤ? ꯁꯤꯟꯐꯝꯅ ꯑꯩ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯩꯒꯤ ꯁꯛꯂꯣꯟꯕꯨ ꯌꯦꯡꯂꯒ ꯅꯪꯅ ꯑꯟꯗꯔꯁꯇꯤꯃꯦꯠ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ ꯁꯅꯥꯌꯥꯏ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯨꯝꯕꯤ ꯀꯌꯥꯁꯤꯅ ꯃꯥꯂꯦꯝꯁꯦ ꯃꯣꯠꯍꯜꯂꯦ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯃꯝꯕ ꯀꯥꯁꯤꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯂꯤꯕ ꯅꯍꯥꯛꯅ ꯀꯅꯥ? ꯅꯪꯗꯤ ꯀꯣꯟꯁꯦꯡ ꯑꯣꯏꯔꯦ꯫ ꯅꯪ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯀꯠꯆꯔꯛꯈꯤꯅꯤ ꯃꯌꯥꯝ꯫ ꯅꯪꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯅ ꯊꯨꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯀꯔꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯨꯅꯤ? ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯃꯁꯤꯡ ꯈꯪꯗꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯍꯣꯇꯦꯜꯒꯤ ꯀꯥꯗꯨꯗ ꯈꯠꯅꯔꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯅꯣꯡꯌꯥꯏꯅ CCTV ꯐꯨꯇꯦꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯆꯪꯕ ꯎꯗꯦ꯫ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯆꯠꯊꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯪꯅ ꯆꯦꯜꯂꯒ ꯍꯤꯡꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯃꯤꯁ ꯂꯩꯔꯥꯡ? ꯂꯩꯔꯥꯡ ꯀꯞꯂꯗꯨꯅ CCTV ꯐꯨꯇꯦꯖꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯔꯦ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯁꯤꯡꯒꯤ ꯑꯔꯨ ꯑꯊꯦꯟ ꯈꯪꯗꯅ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯤꯔꯤꯕ ꯁꯅꯥꯌꯥꯏꯁꯦ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅ ꯍꯥꯠꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯁꯤꯟꯐꯝꯅ ꯑꯩ ꯀꯣꯜ ꯒꯔꯜꯅꯤ꯫ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯣꯇꯦꯜ ꯏꯪꯉꯦꯂꯩꯗ ꯕꯨꯀꯤꯡ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯧꯁꯥ ꯑꯩꯒꯤ ꯁꯤꯟꯐꯝꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯌꯥꯝꯃꯦ꯫ ꯃꯥ ꯑꯩꯒꯤ ꯑꯦꯛꯁꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯂꯤꯕ ꯀꯣꯜꯁꯦ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯥꯒ ꯑꯍꯦꯟꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯁꯥꯔ꯫ ꯍꯣꯏ, ꯈꯖꯤꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤꯕ ꯈꯔꯗꯤ ꯂꯩꯈꯤ꯫